ꯌꯥꯝ ꯀꯨꯏꯅ ꯑꯦꯟꯖꯥꯏꯇꯤ ꯅꯥꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯍꯟꯖꯟ ꯆꯠꯇꯅ ꯁꯥꯏꯀ꯭ꯔꯦꯇꯤꯛ ꯑꯗꯨ ꯃꯌꯥꯝ ꯇꯧꯔ ꯑꯗꯒꯤ ꯔꯤꯀꯣꯕꯔꯤ ꯇꯧꯔ ꯂꯩꯔꯒ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯏꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯄꯨꯔꯥ ꯁꯤꯗꯤ ꯃꯦꯟꯇꯦꯜꯂꯤ ꯍꯔꯥꯁꯃꯦꯟ ꯇꯧꯕ ꯀꯧꯋꯦꯕ꯫ ꯃꯅꯤꯄꯨꯔ ꯃꯤꯂꯤꯅꯔ ꯐꯦꯃꯤꯂꯤꯒꯤ ꯋꯥꯔꯤ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯑꯦꯟꯖꯥꯏꯇꯤ ꯅꯥꯗꯨꯅ ꯁꯥꯏꯀꯦꯇ꯭ꯔꯤ ꯌꯧꯕꯒꯤ ꯋꯥꯔꯤ ꯐꯥꯎꯕ ꯌꯥꯎꯁꯤꯜꯂꯛꯂꯤ꯫ ꯔꯤꯑꯦꯛꯁꯟ ꯄꯤꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯑꯉꯛꯄꯅꯤ, ꯃꯈꯜ ꯃꯊꯦꯜ ꯍꯦꯛ ꯂꯣꯏꯁꯨꯏꯗ꯫ ꯑꯁꯥꯎꯕ ꯃꯌꯥꯝꯒꯤ ꯃꯔꯛꯁꯤꯗ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯈꯜꯂꯒ ꯇꯥꯟꯅꯕ ꯌꯥꯕ ꯋꯥꯐꯝꯁꯤꯡꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯃꯅ ꯍꯥꯏ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯗꯦ, ꯃꯩꯇꯩ ꯑꯃ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯃꯩꯇꯩ ꯆꯅꯨ ꯑꯃ ꯑꯣꯏꯅ ꯑꯆꯨꯝꯕꯗꯨ ꯊꯤꯗꯣꯛꯁꯤ꯫ ꯀꯩꯝ ꯆꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ, ꯆꯥꯛ ꯏꯁꯤꯡ ꯃꯣꯏꯗꯨꯗ ꯊꯣꯡꯉꯤꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯐꯦꯃꯤꯂꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯐꯤꯕꯝꯅꯦꯕ ꯂꯩꯅꯍꯧꯔꯤꯁꯦ꯫ ꯕꯣꯏ ꯂꯦꯝꯕ ꯍꯥꯏꯁꯤꯁꯨ ꯃꯇꯩ ꯃꯅꯥꯎꯅꯦ ꯂꯩꯍꯧꯔꯤꯁꯦ, ꯑꯗꯒꯤ ꯄꯤꯌꯔ ꯄꯤꯌꯔꯅꯦꯕ ꯂꯩꯍꯧꯔꯤꯁꯦ꯫ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯆꯠꯅꯕꯤꯗꯣ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦ꯫ ꯃꯇꯩ ꯃꯅꯥꯎꯅꯤꯗꯤ ꯍꯥꯏ ꯂꯩꯃꯤꯟꯅꯔꯦ, ꯑꯗꯨꯒ ꯆꯥꯕ ꯊꯛꯄꯁꯨ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨ ꯃꯔꯛꯇꯨꯗꯅꯦꯕ ꯄꯪꯊꯤ ꯊꯤꯔ ꯄꯪꯆꯥ ꯆꯥꯅꯔꯤꯁꯦ꯫ ꯑꯗ ꯃꯥꯁꯦ ꯄꯪꯂꯩ ꯂꯩꯕꯤꯅꯦꯕ, ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯅꯨꯄꯤ ꯍꯥꯏꯕ ꯈꯪꯗꯦ, ꯅꯨꯄꯥ ꯍꯥꯏꯕ ꯈꯪꯗꯦ, ꯀꯔꯤꯝ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯣꯏꯗꯨꯗ꯫ ꯂꯩꯍꯧꯔꯤꯁꯦ ꯄꯨꯂꯞ ꯅꯨꯄꯤꯁꯨ ꯊꯣꯛꯂꯛꯑꯦ, ꯅꯨꯄꯤꯗꯨ ꯐꯝꯃꯤꯟꯅꯔꯅꯤ, ꯆꯥꯛ ꯆꯥꯃꯤꯟꯅꯔꯅꯤ, ꯑꯗꯩ ꯏꯔꯨꯖꯗꯦ ꯈꯪꯗꯦ, ꯃꯌꯥꯝ ꯆꯥꯃꯤꯟꯅꯔ ꯆꯥꯛ ꯆꯥꯛꯈꯨꯝꯗꯨ ꯆꯪ ꯇꯞ ꯄꯥꯏ ꯄꯪꯊꯣꯛ ꯇꯧꯕꯤꯅꯦꯕ꯫ ꯂꯩꯕꯗꯅ ꯃꯣꯏ ꯑꯥꯗ ꯅꯨꯄꯥ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯂꯩꯕꯅꯤ ꯍꯥꯏꯁꯦ, ꯃꯇꯩ ꯃꯅꯥꯎ ꯌꯥꯎꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯃꯌꯥꯝ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯃꯣꯏꯅꯗꯤ ꯑꯩꯈꯣꯏꯅꯗꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯎꯏꯌꯦꯕ꯫ ꯎꯕꯁꯦ ꯀꯃꯥꯏꯅ ꯇꯧ ꯎꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯆꯪꯕꯁꯤꯗꯤ ꯎꯕꯩ ꯋꯥꯅꯤꯀꯣ꯫ ꯑꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯕ ꯀꯥꯟꯗꯗꯤ ꯕꯣꯏ ꯂꯦꯝꯕꯅꯁꯨ ꯑꯃꯨꯛ ꯍꯥꯏ ꯑꯩ ꯏꯆꯟ ꯅꯨꯄꯤꯅꯤ ꯍꯥꯏ꯫ ꯑꯗꯒꯤ ꯃꯣꯏ ꯈꯨꯖꯤꯃꯥꯟꯗꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯄꯨꯁꯤꯜꯂꯤ ꯋꯤꯂꯞ ꯍꯥꯏꯅ, ꯑꯉꯥꯡꯗꯨꯁꯨ ꯑꯁ ꯑꯥꯗ ꯀꯞꯇꯅ ꯊꯣꯛꯅꯤꯡꯕꯅ ꯉꯥꯎ ꯂꯩꯍꯧꯔꯤꯅꯦꯕ꯫ ꯃꯤ ꯌꯥꯝ ꯂꯩꯍꯧꯔꯤ ꯑꯥꯗ, ꯊꯣꯛꯅꯤꯡꯗꯅ ꯉꯥꯎ ꯂꯩꯍꯧꯔꯤꯁꯤ ꯃꯤ ꯃꯤꯁꯛꯇꯤ ꯄꯟꯖꯔꯨꯔꯒꯦ, ꯃꯃꯤꯡ ꯄꯟꯖꯔꯨꯔꯒꯦ, ꯃꯌꯥꯝ ꯂꯩꯍꯧꯔꯤꯕ꯫ ꯏꯌꯥꯝꯕ ꯅꯪ ꯊꯕꯛꯇꯨꯅꯕꯨ ꯆꯨꯝꯅꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯊꯣꯛꯂꯛꯆꯒꯦ ꯏꯌꯥꯝꯕ, ꯀꯩꯅꯣ ꯇꯥꯅ ꯑꯩꯁꯦ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤ ꯇꯥꯅꯕ ꯁꯨꯡꯂꯦꯞ ꯂꯦꯞꯆꯗꯕ ꯃꯤꯅꯦꯕ ꯑꯩꯁꯨ, ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯅ꯫ ꯍꯧꯖꯤꯛꯀꯤ ꯃꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎꯅꯦ, ꯑꯃꯅꯗꯤ ꯏꯆꯤꯜ ꯏꯅꯥꯎꯅꯦ ꯍꯥꯏꯕ, ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯃꯥ ꯄꯨꯁꯤꯜꯂꯤꯕ ꯅꯨꯄꯤꯁꯤꯁꯨ ꯑꯁꯥꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅꯦꯕ ꯂꯩꯃꯤꯟꯅꯔꯤꯁꯦ꯫ ꯑꯗꯨ ꯀꯃꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎꯅ ꯍꯥꯏꯗꯣꯏꯅꯣ? ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯕꯣꯏ ꯂꯦꯝꯕ ꯍꯥꯏ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯁꯅꯥꯊꯣꯏ ꯀꯧꯋꯦ, ꯃꯆꯟꯅꯨꯄꯤꯅꯤ ꯍꯥꯏ, ꯃꯆꯟꯅꯨꯄꯤꯅꯤ ꯃꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯦ꯫ ꯀꯃꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯒ꯭ꯌꯥꯟ ꯀꯔꯤꯝꯇ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅꯤ ꯍꯥꯏꯕꯗ ꯆꯠꯅꯕꯤ ꯀꯔꯤꯝ ꯂꯩꯍꯧꯗꯦ, ꯑꯗꯨꯗ ꯀꯔꯤꯝ ꯂꯩꯍꯧꯗꯦ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯏꯄꯣꯛꯅꯨꯡꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯁꯅꯥꯊꯣꯏ ꯆꯅꯨ ꯀꯧꯏ꯫ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯃꯅꯤꯡ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 1ꯗꯒꯤꯅꯤ꯫ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ RK ꯄ꯭ꯔꯗꯛꯁꯟꯒꯤ ꯈꯨꯠꯊꯥꯡꯗ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯆꯟꯅ ꯁꯦꯡꯗꯣꯛꯅꯤꯡꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯣꯏ, ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯊꯕꯛ ꯇꯧꯃꯤꯟꯅꯩ, ꯂꯣꯏꯅꯃꯛ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯂꯣꯏꯅ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯂꯣꯏꯅꯃꯛ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯩꯃꯤꯟꯅꯕ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯅꯨꯄꯤꯅꯤ ꯅꯨꯄꯤꯒꯤ, ꯅꯨꯄꯥꯅꯤ ꯅꯨꯄꯥꯒꯤ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯇꯁꯦꯡꯅ ꯈꯪꯗꯅ ꯁꯟꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯡꯗꯨ ꯅꯆꯟꯅ ꯌꯥꯝꯅ ꯏꯖꯠ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ, ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯩꯇꯩ ꯆꯅꯨꯔꯥ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯁꯤꯗ ꯂꯥꯛꯑꯒ ꯊꯕꯛ ꯇꯧꯖꯔꯤꯁꯦ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯤꯅ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯗꯒꯦ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯤꯡꯕꯨ꯫ ꯍꯟꯗꯛꯇꯁꯨ ꯍꯧꯈꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗꯁꯨ ꯏꯕꯨꯡꯁꯤꯡꯗꯨꯅ ꯏꯄ꯭ꯋꯥꯁꯤꯡꯗꯨꯅ ꯃꯆꯟꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯗꯨꯅ, ꯑꯩꯈꯣꯏꯕꯨ ꯗꯈꯤꯅꯥ ꯇꯝꯗꯨꯅ ꯃꯈꯣꯏꯅ ꯐꯖꯅ ꯃꯪꯒꯣꯜ ꯄꯤꯅꯕꯤꯗꯨꯅ ꯆꯥꯛꯀꯧꯕꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯃꯆꯟ ꯃꯧꯄ꯭ꯋꯥ ꯃꯕꯨꯡꯁꯤꯡꯒꯤ ꯂꯩꯅꯔꯤꯕ ꯑꯁꯦꯡꯕ ꯃꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯗ ꯁꯟꯗꯣꯛꯑꯒ ꯎꯠꯆꯥꯏꯔꯒ ꯐꯖꯗꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯄꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯅꯆꯟꯅꯁꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯅꯆꯟꯅ ꯁꯦꯡꯗꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯌꯥꯎꯕ ꯅꯨꯄꯤꯈꯩꯁꯤꯡꯁꯦ ꯃꯌꯥꯝꯅ ꯆꯦꯟꯊꯣꯛꯇꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯃꯒꯤ ꯐꯣꯇꯣ ꯑꯃ ꯊꯥꯒꯠꯂꯒ ꯑꯃꯒꯤ ꯐꯣꯇꯣ ꯑꯃ ꯊꯥꯒꯠꯂꯒ ꯃꯌꯥꯝꯅ ꯐꯖꯗꯕ ꯋꯥꯍꯩ ꯍꯥꯏꯕꯁꯤꯁꯨ ꯃꯩꯇꯩ ꯆꯅꯨꯔꯥ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯇꯁꯦꯡꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯃꯆꯟꯁꯤꯡꯅ ꯃꯆꯦꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯊꯤꯒꯠꯄꯤꯔꯒ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯂꯅꯥ ꯂꯖꯤꯟ ꯑꯗꯨ ꯐꯖꯅ ꯊꯤꯒꯠꯄꯤꯔꯕ ꯃꯇꯨꯡꯗ ꯋꯥꯍꯩ ꯑꯁꯤ ꯀꯥꯡꯊꯣꯛꯆꯍꯟꯅꯤꯡꯉꯤ꯫ ꯇꯁꯦꯡꯅ ꯑꯔꯥꯟꯕꯅ ꯀꯩꯅꯣ ꯑꯆꯨꯝꯕꯅ ꯀꯩꯅꯣ ꯈꯪꯗ꯭ꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯐꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯒ ꯌꯥꯝꯅ ꯏꯖꯠ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯩꯇꯩ ꯆꯅꯨꯔꯥꯁꯤꯡꯕꯨ ꯌꯥꯝꯅ ꯄꯥꯛꯊꯣꯛ ꯆꯥꯝꯊꯣꯛꯅ ꯏꯖꯠ ꯈꯥ ꯇꯥꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯊꯕꯛ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯑꯔꯥꯟꯕ ꯑꯆꯨꯝꯕ ꯍꯥꯏꯕꯗꯨ ꯊꯤꯒꯠꯃꯤꯟꯅꯁꯤ꯫ ꯑꯆꯨꯝꯕꯅ ꯀꯩꯅꯣ ꯑꯔꯥꯟꯕꯅ ꯀꯩꯅೋ ꯍꯥꯏꯕꯁꯨ ꯊꯤꯒꯠꯃꯤꯟꯅꯁꯤ꯫ ꯀꯃꯥꯏꯅ ꯇꯧꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕꯅꯣ, ꯀꯔꯝ ꯀꯥꯟꯗꯒꯤ ꯂꯥꯛꯈꯤꯕꯅꯣ, ꯁꯤꯅ ꯀꯌꯥꯝ ꯐꯖꯅ ꯆꯨꯝꯃꯕ, ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯄ ꯌꯥꯕ ꯊꯕꯛꯅꯣ ꯑꯣꯔ ꯆꯠꯄ ꯌꯥꯗꯕ ꯊꯕꯛꯅೋ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯊꯤꯗꯣꯛꯃꯤꯟꯅꯔꯒ ꯑꯆꯨꯝꯕ ꯑꯔꯥꯟꯕꯗꯣ ꯐꯖꯅ
ꯈꯪꯗꯣꯛꯃꯤꯟꯅꯅꯕ ꯅꯆꯟꯅꯁꯨ ꯍꯥꯏꯖꯔꯤ, ꯅꯆꯟꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯌꯥꯎꯔꯤꯕ ꯗꯤꯄꯛ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯣꯏ ꯃꯥꯅꯁꯨ ꯈꯔꯗꯤ ꯍꯥꯏ, ꯑꯗꯨꯒ ꯋꯥꯍꯩ ꯈꯔ ꯍꯥꯏꯍꯟꯅꯤꯡꯕ, ꯑꯩꯈꯣꯏꯅ ꯍꯥꯏꯍꯟꯅꯤꯡꯕ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯖꯒꯦ꯫ ꯃꯥꯅ ꯍꯣꯏ ꯃꯥꯒ ꯑꯩꯒ IG ꯗ ꯈꯪꯅꯕꯅꯤ, ꯃꯥ ꯃꯦꯁꯦꯖ ꯊꯥꯔꯛꯄꯅꯤ, ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯕ꯭ꯔꯗꯔ ꯅꯪꯒꯤ ꯑꯣꯏꯅ ꯄꯤꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯅꯤ꯫ ꯍꯣꯏ ꯐꯔꯦ, ꯋꯥꯔꯤ ꯁꯥꯟꯅꯔꯦ, ꯅꯝꯕꯔꯗꯨ ꯄꯤꯔꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯍꯪꯉꯛꯄ ꯀꯥꯟꯗ ꯍꯣꯏ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯁꯨꯃꯥꯏꯅ ꯂꯩ ꯈꯣꯠꯂꯤ, ꯂꯥꯛꯑꯣ ꯈꯣꯠꯂꯣꯅ ꯍꯥꯏꯅꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯊꯕꯛꯇꯣ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯒꯤ ꯁꯦꯅꯤꯌꯔ ꯃꯌꯥꯝ ꯑꯃ, ꯑꯗꯒꯤ ꯑꯣꯖꯥꯗꯒꯤ ꯀꯩꯗꯒꯤ ꯃꯌꯥꯝ ꯑꯃ ꯃꯃꯥꯡꯗ ꯄꯔꯐꯦꯛ ꯑꯣꯏꯔꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯩꯔꯝꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯣꯏꯅ ꯒꯥꯏꯗꯂꯥꯏꯟ ꯇꯧꯔꯒ ꯃꯣꯏꯒꯤ ꯃꯇꯨꯡ ꯐꯣꯂꯣ ꯑꯞ ꯂꯧꯖꯔꯒ ꯆꯠꯆꯕꯅꯤ꯫ ꯑꯗꯨꯅ ꯑꯐꯕ ꯊꯕꯛ ꯑꯣꯏꯕꯅꯤ, ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯁꯤꯌꯔ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯃꯥꯅ ꯍꯪꯉꯛꯄ ꯈꯣꯠꯄꯗꯨꯗ ꯂꯥꯛꯑꯣ ꯈꯣꯠꯂꯣꯅ ꯍꯥꯏꯕꯁꯤꯗ ꯑꯍꯥꯟꯕꯒꯤ ꯂꯥꯛꯄ ꯍꯥꯏꯕꯁꯤꯗ ꯃꯥ ꯚꯤꯗꯤꯑꯣꯗꯁꯨ ꯄꯟꯕꯤꯗꯣꯏꯅꯤ, ꯃꯥ ꯂꯥꯛꯇꯕꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥ ICU ꯂꯩ, ꯃꯁꯥ ꯀꯩꯅꯣ ꯇꯧꯗꯅ ꯆꯈꯥꯎ ꯌꯥꯗꯦ ꯍꯥꯏꯕꯒꯤ꯫ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕꯗ ꯂꯥꯛꯄ ꯀꯥꯟꯗ ꯂꯥꯛꯑꯦ, ꯃꯥꯗꯣ ꯏꯟꯇꯔꯚꯤꯌꯨꯁꯤ ꯌꯥꯎꯔꯦ ꯈꯣꯠꯂꯦ, ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯥ ꯖꯨ ꯊꯛꯇꯅ ꯈꯣꯠꯇꯅ ꯃꯥꯅ ꯂꯩꯕ ꯀꯥꯗꯨꯗ ꯇꯧꯕ ꯑꯩꯉꯣꯟda ꯄꯥꯎ ꯂꯥꯛꯑꯦ꯫ ꯑꯩꯒꯤ ꯊ꯭ꯔꯨꯗꯒꯤ ꯂꯥꯛꯄꯅꯤꯅ ꯃꯥꯗꯣ ꯑꯩꯉꯣꯟꯗꯁꯨ ꯃꯤꯆꯠ ꯌꯥꯝꯅ ꯊꯤ, ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯏꯀꯥꯏꯕꯁꯨ ꯅꯪꯉꯤ꯫ ꯃꯥ ꯂꯥꯛꯈꯤꯕ ꯃꯇꯝꯗꯣ ꯆꯨꯔꯨꯞ ꯊꯛꯇꯅ ꯀꯥꯗ ꯌꯨ ꯊꯛꯇꯅ ꯇꯧꯋꯦ, ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯑꯦ꯫ ꯃꯉꯣꯟꯗ ꯅꯪ ꯌꯨ ꯊꯛꯄ꯭ꯔꯥ, ꯅꯪ ꯀꯅꯥ ꯊꯛꯏ, ꯅꯪ ꯆꯨꯔꯨꯞ ꯊꯛꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯩ ꯍꯪꯉꯤ ꯃꯉꯣꯟꯗ꯫ ꯑꯗꯨꯒꯤ ꯍꯪꯕꯒꯤ ꯄꯣꯠꯇꯨꯁꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯩ, ꯂꯣꯏꯅ ꯃꯦꯁꯦꯖ ꯊꯥꯕ ꯈꯣꯠꯄꯒꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯩ ꯑꯗꯨꯁꯨ꯫ ꯑꯗꯨꯒ ꯌꯨ ꯊꯛꯀꯅꯨ ꯈꯣꯠꯀꯅꯨ, ꯀꯩꯅꯣ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨꯅ ꯑꯩꯅ ꯍꯥꯏ, ꯃꯉꯣꯟꯗꯁꯨ ꯍꯥꯏ꯫ ꯍꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯍꯣꯏ ꯃꯥꯅꯗꯤ ꯈꯜꯂꯝꯕ ꯌꯥꯏ, ꯑꯩꯅꯗꯤ ꯇꯁꯦꯡꯅ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕ꯫ ꯃꯥꯁꯦ ꯍꯥꯟꯅꯁꯨ ꯅꯨꯄꯤ ꯊꯤꯔꯨꯔꯕ ꯃꯥꯜꯂꯦ, ꯅꯨꯄꯤꯗꯨꯁꯨ ꯈꯥꯏꯅꯈ꯭ꯔꯦ ꯍꯥꯏꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤꯁꯤ ꯂꯤꯔꯛꯄꯅꯦꯀꯣ꯫ ꯀꯣꯟꯅ ꯃꯥꯅ ꯍꯣꯏ ꯆꯪꯉꯝꯗꯥꯏꯗꯗꯤ ꯑꯣꯏ, ꯃꯃꯥꯡꯗ ꯈꯪꯅꯔꯛꯄꯗꯕꯨꯗꯤ ꯍꯥꯏꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯑꯗꯨꯒ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯌꯨ ꯊꯛꯄ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨꯅ ꯍꯥꯏꯕꯗꯒꯤ ꯃꯥꯁꯦ ꯑꯩꯈꯣꯏꯁꯦ ꯆꯥꯛꯀꯧꯕ ꯆꯠꯂꯦ, ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯦ꯫ ꯆꯥꯛꯀꯧꯕ ꯆꯠꯂꯤꯉꯩꯁꯤꯗ ꯁꯨꯃꯥꯏꯅ ꯐꯣꯟ ꯇꯧꯔꯛꯑꯦ, ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯂꯩꯔꯝꯕ ꯀꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃꯈꯛꯅ ꯐꯣन ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯈꯣꯠꯂꯦꯅ ꯐꯣꯟ ꯇꯧꯔꯛꯑꯦ, ꯑꯩꯉꯣꯟꯗꯁꯨ ꯇꯧꯔꯛꯑꯦ꯫ ꯑꯗꯩꯗꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯃꯥ ꯂꯩꯃꯤꯟꯅꯔꯤꯕ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯕꯗꯨꯅ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯔꯒ ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ, ꯐꯖꯅ ꯂꯦꯝꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ, ꯅꯪ ꯆꯠꯂꯝꯈꯤꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯆꯠꯂꯝꯕꯅꯦ꯫ ꯆꯠꯂꯝꯕ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯐꯣꯟ ꯍꯟꯖꯤꯟ ꯇꯧꯕꯁꯦ ꯃꯥꯁꯦ ꯐꯣꯟꯁꯦ ꯄꯥꯏꯈꯤꯗꯕꯅꯦ꯫ ꯑꯗꯩꯗ ꯄꯥꯏꯈꯤꯗꯕꯗꯨꯗꯩ ꯈꯔ ꯁꯥꯎꯅꯕ, ꯅꯤꯡꯉꯥꯏ ꯁꯤꯡꯒꯥꯟꯅꯕ ꯂꯩ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯁꯨ ꯑꯩꯅꯁꯨ ꯁꯦꯡꯗꯣꯛꯆꯔꯤ, ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ, ꯋꯥꯍꯩ ꯋꯥꯇꯥ ꯁꯥꯎꯕꯤ ꯈꯣꯠꯄꯤ ꯇꯧꯕꯤꯗꯣ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯥꯅ ꯂꯩꯔꯝꯕ ꯀꯥꯗꯨꯗꯁꯨ ꯌꯨ ꯊꯛꯑꯒ ꯌꯨ ꯍꯩꯖꯤꯜꯂꯝꯃꯒ ꯃꯄꯥꯛꯇꯨꯗ ꯆꯠꯈꯤꯕꯅꯦ꯫ ꯑꯩꯒꯤꯁꯨ ꯌꯥꯝ ꯃꯥꯏ ꯈꯨꯅꯤꯡꯉꯥꯏꯕꯅꯤ, ꯑꯩꯒꯤ ꯊ꯭ꯔꯨꯗ ꯆꯪꯉꯛꯑꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦ, ꯁꯥꯟꯅꯩ ꯌꯨꯅꯔꯝꯃꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯥꯏ ꯊꯝꯐꯝ ꯂꯩꯈꯤꯗꯦ ꯃꯇꯝꯗꯨꯗꯁꯨ ꯃꯣꯏꯅ ꯇꯧꯔꯝꯃꯤꯕ ꯄꯣꯠ ꯑꯗꯣ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯌꯥꯝꯅꯁꯨ ꯊꯤꯗꯣꯛꯄꯤꯌꯨ, ꯇꯁꯦꯡꯅ ꯀꯥꯏꯗ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯗ ꯃꯌꯥꯝ ꯊꯤꯃꯤꯟꯅꯁꯤ, ꯀꯔꯝꯕꯅ ꯆꯨꯝꯕꯅꯣ ꯀꯔꯝꯕꯅ ꯑꯔꯥꯟꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯊꯤꯃꯤꯟꯅꯁꯤ, ꯀꯥꯏꯗ ꯀꯔꯤ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯒ ꯑꯐꯕꯅꯦꯕꯨ ꯍꯥꯏꯔꯁꯨ ꯐꯠꯇꯅꯦꯕꯨ ꯍꯥꯏꯔꯕꯁꯨ ꯑꯆꯨꯝꯕ ꯑꯔꯥꯟꯕꯗꯣ ꯌꯧꯅ ꯈꯪꯃꯤꯟꯅꯔꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯁꯨ ꯈꯪꯃꯤꯟꯅꯁꯦ꯫ ꯑꯗꯨ ꯅꯆꯟ ꯑꯩꯅꯁꯨ ꯈꯪꯖꯍꯧꯒꯦ, ꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯅꯆꯟꯅ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯈꯤꯕ ꯇꯥꯔꯕꯁꯨ, ꯑꯁꯣꯏꯕ ꯌꯥꯎꯈꯤꯕ ꯇꯥꯔꯕꯁꯨ ꯅꯆꯟꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯚꯤꯛꯇꯤꯝꯅꯤ ꯍꯥꯏꯅ ꯊꯣꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯃꯈꯣꯏꯗꯒꯤ ꯁꯦꯜ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯧꯁꯤꯟ ꯄꯤꯈ꯭ꯔꯒ ꯍꯨꯔꯥꯟꯕ ꯊꯕꯛ ꯑꯣꯏꯔꯝꯕꯗꯒꯤ ꯊꯣꯔꯛꯄꯅꯤ, ꯃꯈꯣꯏꯒꯤ ꯁꯦꯜ ꯃꯠꯄꯤꯈ꯭ꯔꯦ꯫ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯕ ꯑꯃꯁꯨꯡ ꯀꯤꯍꯟ ꯈꯪꯍꯟꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯍꯥꯏꯗꯨꯅ ꯚꯤꯛꯇꯤꯝꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯂꯤꯒꯦꯁꯟ ꯇꯧꯔꯤ꯫ ꯃꯐꯝꯁꯤꯗꯩ ꯊꯣꯛꯈꯤꯕꯁꯤꯡꯁꯦ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯦꯞꯇꯣꯞꯇꯣ ꯍꯥꯡꯉꯨꯕꯗꯨꯗꯒꯤ ꯄꯩꯁꯥ ꯊꯧꯕꯒꯤ ꯀꯩꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯎꯔꯛꯄꯗꯒꯤ ꯄꯣꯠꯁꯦ ꯂꯣꯏ ꯈꯪꯈ꯭ꯔꯦꯕ꯫ ꯑꯩ ꯌꯨꯝꯗ ꯑꯅꯥꯕ ꯑꯃ ꯌꯥꯎꯔꯦ, ꯑꯩ ꯊꯣꯛꯑꯅꯤꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯂꯩꯔꯦꯕ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯒ ꯑꯩꯁꯦ ꯅꯨꯃꯤꯠꯇꯤ ꯍꯥꯏꯗꯣꯛꯇꯕꯤꯗ ꯗ꯭ꯔꯦꯁꯁꯦ ꯅꯨꯡꯊꯤꯟꯁꯤꯗ ꯗ꯭ꯔꯦꯁꯁꯦ ꯇꯛ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤ ꯄꯥꯏꯔ ꯀꯨꯝꯊꯔꯝꯗꯥꯏ ꯇꯥꯏꯃꯤꯡꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡꯅ ꯑꯩꯁꯦ ꯐꯥꯏꯌꯦꯕ, ꯆꯠꯈꯤꯅꯣ ꯈꯣꯠꯈꯤꯅꯣ ꯃꯣꯏ ꯂꯥꯛꯑ ꯆꯠꯂꯣ ꯑꯗꯨꯗꯨꯅ ꯑꯩ ꯌꯥꯗ꯭ꯔꯦ, ꯑꯩ ꯗꯦꯜꯂꯤꯗ ꯂꯩꯅꯤ ꯈꯣꯠꯅꯤ, ꯑꯩ ꯌꯨꯝꯗ ꯑꯅꯥꯕꯁꯨ ꯌꯥꯎꯋꯦ, ꯑꯩ ꯗꯦꯜꯂꯤ ꯂꯩꯅꯤ, ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯗꯨꯝ ꯑꯩ ꯍꯌꯦꯡꯗ ꯅꯣꯡ ꯅꯤꯁꯤꯗ ꯇꯧꯔ ꯂꯥꯛꯀꯦ ꯈꯣꯠꯀꯦ ꯍꯥꯏꯖꯜꯂꯒ ꯑꯩꯁꯦ ꯀꯨꯝꯃꯛꯑꯀꯥꯟꯗ ꯒꯦꯠꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯑꯩꯁꯦ ꯐꯥꯏꯌꯦ꯫ ꯃꯣꯏꯅ ꯐꯣꯟꯗ ꯂꯤꯡꯇꯣ ꯄꯥꯎ ꯐꯥꯎꯅꯈꯤꯕꯗꯩ ꯒꯦꯠꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯐꯥꯏ, ꯅꯪ ꯆꯠꯄ ꯌꯥꯔꯣꯏ꯫
ꯑꯗꯩ ꯀꯩꯒꯤꯅꯣ ꯆꯠꯄ ꯌꯥꯎꯗꯣꯏꯁꯤ ꯈꯣꯠꯇꯣꯏꯁꯤꯅ ꯉꯁꯥꯏꯒꯤ ꯕꯣꯏ ꯂꯦꯝꯕꯔ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗ ꯅꯪ ꯌꯥꯎꯔꯤ ꯈꯣꯠꯂꯤ ꯆꯪꯉꯨ ꯈꯣꯠꯂꯨ ꯀꯥꯗꯕꯗꯨ ꯀꯥꯏꯅ ꯇꯧꯔꯦ ꯍꯣꯏ ꯐꯔꯦ ꯐꯔꯦꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯐꯣꯟꯁꯦ ꯊꯝꯃꯒ ꯑꯩꯁꯦ ꯂꯒꯦꯖꯇꯣ ꯊꯝꯃꯒ ꯑꯩꯁꯦ ꯐꯣꯟꯁꯦ ꯃꯦꯠꯁꯟꯅꯔꯒ ꯃꯤꯔꯛ ꯅꯥ ꯌꯦꯡꯉꯒ ꯁꯣꯛꯁꯦ ꯐꯠ ꯂꯥꯟꯊꯣꯛꯑꯦ ꯑꯣꯛꯇꯣ ꯑꯃ ꯐꯥꯔꯒ ꯆꯦꯜꯂꯛꯑꯦ ꯆꯦꯜꯕ ꯇꯥꯏꯝꯁꯦ ꯃꯣꯏꯁꯦ ꯐꯣꯟꯁꯦ ꯇꯧꯔꯛꯑꯀꯥꯟꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯇꯟ ꯇꯧꯔꯛꯑꯦꯕ ꯊꯤꯇꯟ ꯇꯧꯔꯛꯄ ꯀꯥꯟꯗ ꯅꯪ ꯃꯐꯝꯗꯣ ꯆꯪꯉꯨ ꯅꯠꯇ꯭ꯔꯒ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯣꯠꯂꯣꯏ ꯀꯥꯏꯅ ꯇꯧꯔꯦ ꯑꯩꯅ ꯀꯩꯒꯤꯅꯣ ꯆꯪꯉꯛꯇꯣꯏꯁꯦ ꯑꯩ ꯗꯤꯜꯂꯤ ꯂꯩꯅꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔ ꯂꯥꯛꯀꯦ ꯈꯣꯠꯀꯦꯅ ꯐꯖꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯪ ꯍꯧꯖꯤꯛꯃꯨꯛ ꯆꯪꯉꯛꯇ꯭ꯔꯒ ꯅꯪ ꯍꯥꯠꯀꯅꯤ ꯈꯣꯠꯀꯅꯤ ꯊꯦꯡꯅꯕ ꯃꯐꯝꯗ ꯀꯥꯏ ꯌꯥꯝ ꯊꯤꯇꯟ ꯇꯧꯔꯦ ꯑꯗꯩ ꯌꯨꯝꯗꯐꯥꯎ ꯊꯤꯇꯟ ꯇꯧꯔꯦ ꯑꯩꯈꯣꯏ ꯃꯥꯗ ꯐꯣꯟ ꯇꯧꯗꯅ ꯅꯆꯥꯅꯨꯄꯥꯗ ꯍꯧꯖꯤꯛꯃꯨꯛ ꯊꯥꯖꯤꯜꯂꯛꯑꯣ ꯊꯦꯡꯅꯕ ꯃꯐꯝ ꯅꯠꯇꯦ ꯍꯥꯠꯀꯅꯤ ꯈꯣꯠꯀꯅꯤ ꯀꯥꯏꯅ ꯇꯧꯗꯅ ꯇꯧꯔꯦ ꯑꯗꯩ ꯌꯨꯝꯗꯁꯨ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯄꯥꯈꯠꯂꯦ ꯃꯆꯥꯅꯨꯄꯥꯁꯦ ꯑꯩ ꯏꯊꯟꯗꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯄꯥꯈꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯗꯤ ꯑꯩꯉꯣꯟꯗ ꯐꯣꯟꯁꯦ ꯂꯥꯏꯟ ꯂꯧꯅꯕ ꯐꯣꯟꯁꯦ ꯑꯩ ꯃꯣꯏꯅ ꯃꯅꯝ ꯇꯧꯁꯜꯂꯛꯄ ꯃꯌꯥꯝꯁꯦ ꯐꯣꯟ ꯐꯥꯎꯕ ꯁ꯭ꯋꯤꯆ ꯑꯣꯐꯀ ꯊꯝꯗꯅ ꯑꯗꯩ ꯄ꯭ꯔꯥꯏꯝ ꯑꯣꯠꯇꯅ ꯑꯩꯒ ꯆꯠꯃꯤꯟꯅꯩ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯗꯨꯗꯤ ꯐꯣꯟꯁꯦ ꯂꯧꯔꯒ ꯈꯣꯠꯂ ꯇꯧꯔꯀꯥꯟꯗ ꯇꯦꯛꯁꯤ ꯑꯃ ꯐꯪꯕꯗꯤ ꯍꯥꯏ ꯇꯥꯏꯃꯤꯡ ꯁꯨꯛꯇꯤ ꯑꯩꯁꯦ ꯑꯣꯛꯇꯣꯁꯦ ꯃꯊꯪ ꯇꯣꯡꯉ ꯂꯥꯛꯑꯦꯕ ꯑꯣꯛꯇꯣ ꯑꯝꯇ ꯁꯥꯡꯅ ꯊꯧꯕꯤꯌꯨ ꯍꯥꯏꯕ ꯑꯝꯇ ꯌꯥꯗꯦꯕ ꯃꯊꯪ ꯇꯣꯡꯉ ꯂꯥꯛꯑꯒ ꯑꯩꯁꯦ ꯂꯥꯁꯇ ꯇꯦꯛꯁꯤ ꯑꯃ ꯐꯪꯕꯗꯒꯤ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯁꯦ ꯌꯥꯝ ꯊꯤ ꯐꯩ ꯑꯗꯨꯏ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯗꯣ ꯃꯥꯅ ꯀꯩꯅꯣ ꯇꯧꯕꯤꯕꯅꯦ ꯑꯌꯥꯝꯕꯅꯗꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯑꯣꯏꯅ ꯁꯥꯟꯅꯔꯦꯕ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯐꯣꯟꯗꯣ ꯍꯥꯡꯉꯒꯗꯤ ꯀꯩꯅꯣ ꯇꯧꯅꯤꯅ ꯂꯥꯏꯚ ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯛ ꯇꯧꯅꯔꯦ ꯌꯨꯝ ꯇꯧꯅꯔ ꯂꯥꯏꯚ ꯂꯣꯀꯦꯁꯟ ꯇꯧꯔꯒꯗꯤ ꯌꯨꯝꯒꯤ ꯄꯨꯂꯤꯁꯇ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯍꯥꯏꯇꯥꯔꯦ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯑꯦꯕ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯈꯨꯗꯛꯇ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯁꯣꯏ ꯉꯥꯝꯕ ꯇꯧꯔꯒꯗꯤꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗꯦꯜꯂꯤꯗꯩ ꯊꯣꯛꯂꯛꯄꯗ ꯍꯥꯏꯗꯤ ꯃꯣꯏ ꯊꯦꯇꯔ ꯑꯗꯨꯝ ꯇꯧꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯕꯒꯤ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯃꯆꯥ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯩ ꯇꯧꯔꯒ ꯌꯥꯝ ꯋꯥꯅ ꯏꯌꯥꯔꯄꯣꯔꯠꯁꯦ ꯏꯌꯥꯔꯄꯣꯔꯠ ꯌꯧꯔꯀꯥꯟꯗ ꯇꯥꯏꯃꯤꯡꯁꯦ ꯅꯪ ꯍꯥꯠꯀꯅꯤ ꯑꯗꯨ ꯇꯧꯒꯅꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯥꯗ ꯊꯤꯇꯟ ꯇꯧꯕꯤ ꯑꯗ ꯑꯩꯉꯣꯟꯗ ꯇꯧꯔꯛꯄꯤ ꯌꯥꯝ ꯋꯥꯅ ꯇꯧꯔꯦ ꯑꯗꯩ ꯏꯌꯥꯔꯄꯣꯔꯠꯁꯦ ꯉꯁꯥꯏꯗꯒꯤ ꯍꯥꯠꯂꯅꯤ ꯍꯥꯏꯁꯦ ꯀꯅꯥꯅꯅꯣ ꯍꯥꯏꯁꯦ ꯕꯣꯏꯂꯦꯝꯕꯁꯤꯅ ꯕꯣꯂꯦꯝꯕ ꯕꯣꯏꯂꯦꯝꯕꯁꯤꯅꯅꯦꯕ ꯍꯥꯏꯔꯛꯏꯁꯦ ꯑꯗꯩ ꯏꯌꯥꯔꯄꯣꯔꯠꯇ ꯌꯧꯔꯀꯥꯟꯗ ꯃꯥꯁꯨ ꯂꯥꯛꯑꯦ ꯃꯥ ꯂꯥꯛꯀꯥꯟꯗ ꯏꯌꯥꯔꯄꯣꯔꯠ ꯌꯧꯔ ꯀꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯤꯁꯦ ꯑꯩꯁꯦ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯁꯦ ꯃꯣꯏ ꯇꯥꯟꯅꯔꯛꯑꯦꯕ ꯑꯩꯅ ꯆꯦꯜꯂꯛꯑꯒ ꯑꯣꯛꯇꯣꯁꯤ ꯇꯧꯔꯒ ꯈꯣꯠꯂꯒ ꯋꯥꯅ ꯌꯧꯔꯛꯑꯦꯕ ꯍꯥꯏꯗꯤ ꯑꯗꯨ ꯑꯩꯅ ꯀꯩꯒꯨꯝꯕ ꯆꯣꯟꯊꯗꯅ ꯈꯣꯠꯇꯅ ꯂꯩꯔꯝꯃꯒꯗꯤ ꯃꯥꯁꯨ ꯆꯠꯈ꯭ꯔꯅꯤ ꯑꯗꯩ ꯍꯥꯏꯗꯤ ꯀꯣꯛ ꯆꯨꯡꯁꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯇꯥꯏꯃꯤꯡꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯑꯩꯒꯤ ꯑꯗꯩ ꯆꯣꯟꯊꯔꯝꯃꯒꯗꯤ ꯑꯩꯁꯨ ꯑꯐꯕ ꯑꯣꯏꯔꯝꯅꯤ ꯊꯥꯖꯗꯦ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯅꯔꯤꯕ ꯕꯣꯏꯂꯦꯝꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯃꯨꯛ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯊꯣꯛꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯇꯤꯛ ꯆꯥꯗꯕꯗꯒꯤ ꯃꯈꯣꯏꯅ ꯊꯣꯛꯆꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯕꯣꯏꯂꯦꯝꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯟꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯥꯏꯠꯇꯒꯤ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯃꯗꯤ ꯇꯥꯕꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯏꯍꯥꯟ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤꯀꯣ ꯑꯩ ꯏꯁꯥꯃꯛ ꯊꯧꯗꯥꯝ ꯕꯣꯏꯂꯦꯝꯕ ꯑꯩ ꯂꯩꯐꯝ ꯇꯧꯕꯜ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯁꯣ ꯑꯩ ꯏꯁꯥꯃꯛ ꯍꯥꯟꯅ ꯒ꯭ꯔꯤꯟ ꯕ꯭ꯔꯤꯒꯦꯗ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ ꯂꯣꯏꯅ ꯂꯥꯏꯐ ꯁꯦꯚꯔ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯐ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯋꯥꯛ ꯇꯧꯔꯒ ꯂꯩꯖꯔꯝꯃꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩ ꯑꯣꯏꯔꯤꯀꯣ ꯁꯨꯝ ꯂꯥꯏꯐ ꯃꯦꯝꯕꯔ ꯑꯣꯏꯔꯤ ꯑꯗꯣ ꯉꯁꯥꯏ ꯒ꯭ꯔꯦꯖꯨꯌꯦꯁꯟ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯗꯦꯟ ꯑꯩ ꯑꯣꯏꯅꯥꯝꯒꯤ ꯂꯣ ꯀꯣꯂꯦꯖꯇ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅ ꯑꯩ ꯇꯝꯃꯒ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯑꯩꯁꯤ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯏꯆꯦ ꯑꯃꯒ ꯏꯆꯟꯅꯨꯄꯤ ꯑꯃꯒ ꯗꯦꯟ ꯏꯃꯥꯒ ꯑꯩꯈꯣꯏ ꯃꯔꯤꯗꯅꯤ ꯏꯕꯣꯛꯁꯨ ꯂꯩꯔꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤ ꯂꯩꯕꯁꯦ ꯑꯗꯩꯁꯤꯗ ꯑꯩꯁꯨ ꯐꯥꯝ ꯇꯧꯔꯒ ꯌꯨꯝꯗ ꯂꯩꯖꯔꯝꯃꯦ ꯂꯩꯔꯝꯕꯗꯒꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯃꯌꯥꯝ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯅꯕ ꯍꯣꯠꯅꯒꯦꯅ ꯁꯨꯝ ꯒ꯭ꯔꯦꯖꯨꯌꯦꯁꯟꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯅꯤꯅ ꯈꯟꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯊꯕꯛ ꯊꯤꯕ ꯃꯌꯥꯝ ꯇꯧꯔꯝꯃꯦ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯅꯟ ꯒꯣꯔꯃꯦꯟꯒꯤ ꯃꯌꯥꯝ ꯑꯃ ꯑꯦꯛꯖꯥꯝ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯃꯌꯥꯝ ꯇꯧꯔꯝꯃꯦ ꯁꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯒꯤ ꯖꯔꯅꯤꯁꯤꯗ ꯑꯩꯁꯨ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃꯈꯛ ꯊꯦꯡꯅꯩꯌꯦ ꯏꯃꯥꯟꯅꯕ ꯑꯃꯈꯛꯅ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃꯈꯛꯅ ꯁꯤꯁꯨ ꯁꯤꯌꯔ ꯇꯧꯕꯤꯔꯛꯄꯅꯦ ꯁꯤꯁꯨ ꯑꯩꯅ ꯊꯦꯡꯅꯔꯕꯅꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯀꯟꯅ ꯑꯥꯔ ꯀꯦ ꯄ꯭ꯔꯗꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯥꯏꯔꯦꯜ ꯑꯃꯈꯛ ꯑꯣꯏꯔꯛꯄ ꯁꯤꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯋꯥ ꯌꯥꯝꯅꯈꯛ ꯊꯃꯣꯏ ꯁꯦꯡꯅ ꯊꯝꯖꯅꯤꯡꯕ ꯂꯩꯌꯦ ꯑꯗꯨꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁꯦꯝꯖꯔꯛꯄꯅꯦ ꯁꯣ ꯍꯧꯔꯛꯄ ꯀꯥꯟꯗ ꯑꯩꯁꯨ ꯁꯤ ꯕꯤꯖꯤꯅꯦꯁꯁꯦ ꯑꯩꯅ ꯁꯤꯗ ꯖꯣꯏꯟ ꯇꯧꯔꯛꯄꯁꯦ 2023 ꯍꯧꯔꯛꯄ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯑꯗꯥꯏꯗꯒꯤ ꯑꯩꯁꯨ ꯊꯦꯡꯅꯔꯛꯑꯦ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯅ ꯏꯟꯇꯔꯚꯤꯌꯨ ꯌꯥꯎꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯦꯂꯦꯛꯁꯟ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯇꯧꯔꯀꯥꯟꯗ ꯑꯩꯁꯨ ꯖꯣꯏꯟ ꯇꯧꯔꯦ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯑꯦꯃꯥꯎꯟ ꯑꯗꯨꯝ 1.2 lakhs ꯑꯗꯨꯃꯥꯏꯅ ꯆꯪꯈꯤ ꯍꯧꯔꯛꯄ ꯀꯥꯟꯗ ꯄꯨꯟꯅ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯀꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯇꯧꯕꯅꯦ ꯑꯦꯔꯥꯎꯟ 4-5 lakhs ꯃꯨꯛꯇꯤ ꯑꯗꯨꯃꯥꯏꯅ ꯆꯪꯈ꯭ꯔꯦ ꯕꯤꯖꯤꯅꯦꯁꯁꯤꯗ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯧꯔꯛꯑꯦ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩꯗꯗꯤ ꯃꯌꯥꯝ ꯖꯁ ꯃꯌꯥꯝꯁꯨ ꯇꯧꯔꯝꯃꯦ ꯇꯣꯛꯑꯒꯦꯅꯁꯨ ꯃꯌꯥꯝ ꯒꯤꯞ ꯑꯞ ꯇꯧꯒꯦꯅꯁꯨ ꯃꯌꯥꯝ ꯈꯜꯂꯝꯃꯦ ꯁꯣ ꯑꯗꯨ ꯉꯁꯥꯏꯒꯤ ꯂꯥꯟꯅ ꯈꯟꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯕꯗꯒꯤ
ꯁꯨꯝ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯕꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯍꯩꯔꯕ ꯑꯗꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯃꯤ ꯃꯌꯥꯝꯁꯨ ꯇꯧꯔꯒ ꯁꯨꯝ ꯂꯩꯔꯝꯕꯗꯨꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯣꯏꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯅ ꯁꯤꯗ ꯔꯟ ꯇꯧꯔꯒ ꯂꯩꯁꯤꯅ ꯀꯩ ꯃꯔꯝꯒꯤꯅꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯁꯨ ꯊꯤꯖꯤꯟꯒꯦ ꯑꯗꯒꯤ ꯐꯖꯅ ꯀꯥꯟꯅꯗꯕ ꯑꯣꯏꯇꯥꯔꯗꯤ ꯇꯧꯒꯦꯅ ꯈꯜꯂꯀꯥꯟꯗ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯖꯣꯏꯟ ꯇꯧꯔꯒ ꯂꯥꯛꯈꯤꯕꯅꯦ ꯍꯧꯖꯤꯛꯃꯛꯁꯨ ꯑꯗꯨꯝ ꯔꯟ ꯇꯧꯔꯒ ꯂꯥꯛꯈꯤꯕꯁꯦ ꯑꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯝ ꯌꯥꯎꯔꯨꯔꯦ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯚꯦꯟꯠꯁꯨ ꯆꯠꯂꯨꯕ ꯀꯥꯟꯗ ꯑꯗꯨꯝ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯁꯤꯡꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯨ ꯇꯥꯔꯦ ꯗꯦꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯆꯧ ꯑꯁꯥꯡ ꯉꯁꯥꯏꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯃꯌꯥꯝ ꯑꯃꯁꯨ ꯃꯣꯏꯁꯨ ꯔꯟ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯤ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯣꯏꯕꯅꯤꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯦꯡꯅꯔꯛꯄꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯄꯁꯤꯗ ꯑꯩꯁꯨ ꯀꯥꯟꯅꯒꯅꯤ ꯈꯟꯕꯗꯒꯤ ꯁꯤꯗꯤ ꯑꯐꯕ ꯑꯣꯏꯒꯅꯤꯅ ꯈꯜꯂꯀꯥꯟꯗ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯔꯟ ꯇꯧꯔꯒ ꯂꯥꯛꯑꯦ ꯄ꯭ꯂꯁ ꯑꯗꯒꯤ ꯁꯨꯝ ꯑꯩꯅ ꯆꯠꯂꯨꯕ ꯈꯣꯠꯂꯨꯕ ꯃꯐꯝꯁꯤꯡꯗꯨꯒꯤ ꯁꯨꯝ ꯑꯩ ꯐꯣꯇꯣ ꯅꯨꯡ ꯑꯗꯨꯝ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯏꯟꯁꯇꯥꯗ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯆꯩꯀꯣ ꯅꯨꯡꯉꯥꯏꯕꯒꯤ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯁꯨꯝ ꯑꯦꯟꯖꯣꯏ ꯇꯧꯕꯒꯤ ꯑꯗꯨꯝ ꯏꯃꯥꯟꯅꯕꯅ ꯍꯪꯉꯛꯄꯁꯨ ꯌꯥꯎꯋꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯝ ꯑꯩ ꯁꯤꯌꯔ ꯇꯧꯋꯦ ꯑꯩꯅ ꯈꯪꯖꯕ ꯑꯥꯏꯗꯤꯌꯥꯗ ꯑꯗꯨꯝ ꯃꯣꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯪꯉꯛꯄꯅꯆꯤꯡꯕ ꯑꯗꯒꯤ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯀꯥꯟꯅꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯋꯦ ꯏꯃꯥꯟꯅꯕꯗ ꯀꯩꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯨꯝ ꯈꯪꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯒꯤ ꯀꯂꯤꯛꯁ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯌꯥꯝ ꯑꯃꯗꯒꯤ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯋꯦ ꯑꯩꯅ ꯈꯪꯖꯕ ꯅꯣꯂꯦꯖꯇ ꯑꯗꯨꯝ ꯃꯣꯏꯁꯨ ꯀꯩꯅꯣ ꯇꯧꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯗꯒꯤ ꯑꯗꯨꯝ ꯅꯣꯏ ꯈꯪꯅꯤꯡꯉꯒꯗꯤ ꯐꯖꯅ ꯑꯗꯨꯝ ꯃꯤꯇꯤꯡ ꯁꯦꯁꯟꯒꯨꯝꯕ ꯑꯗꯨꯝ ꯐꯝꯍꯜꯂꯀꯥꯟꯗ ꯃꯣꯏꯅ ꯌꯥꯎꯅꯤꯡ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯌꯥꯅꯕ ꯑꯃ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯊꯕꯛꯁꯦ ꯇꯧꯃꯤꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯎꯕꯗꯨꯗ ꯉꯁꯥꯏꯒꯤ ꯑꯥꯔꯀꯦ ꯄ꯭ꯔꯗꯛꯁꯟꯒꯤ ꯍꯟꯗꯛ ꯊꯣꯛꯂꯛꯏꯕ ꯚꯥꯏꯔꯦꯜ ꯂꯥꯏꯁꯦ ꯁꯤꯗ ꯃꯦꯟ ꯑꯣꯏꯅ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯑꯗꯩ ꯁꯤꯗ ꯑꯩꯒ ꯍꯟꯗꯛ ꯋꯥꯛ ꯇꯧꯃꯤꯟꯅꯔꯛꯈꯤꯕꯁꯦ ꯃꯤꯡꯅ ꯁꯥꯏꯃꯣꯟ ꯀꯕꯨꯏꯀꯣ ꯈꯣꯏꯖꯤꯃꯥꯟꯗꯒꯤ माजो आई बेस्ट फ्रेंड ने कनो थेंगनरखिबने कॉलेज लाइफ दा थबक तौमिनाबद हाइतारे अदो इसु मागा पुन्ना थबक तौमिनारगा दुम पुन्ना खाना मिनानि खल्लकांदा सागी थबक सुमाइना जॉइन माजु तौमिनारखरे मागी से पैसा पुतोरे आइना सुदु मतें खरा दुम पांगबिरे रुम दा पुन्ना लाइमिनारमे सो कोई मा दमाइना पामद्रे खोत्रे ना अदाय हायरकांदा युमदा थोगा लैगरे अदुबु आई थारि थाजरुदे माइना माना तौरकनि हायबदि यामे नैबानि के मरकदा जु निगाइ सिंगदानाबदि याम कन्नदि लैगिदे अदो होय अदुगी मतांगसु आई फैमिली के सुमागसु याम कन्नबा फजना वै सनारगा साइगी लैगिबा प्रॉब्लम सॉल्व तौनो होनजगे अदुगा आर्के प्रोडक्शन की वीडियो दुगी मतांगदा दीपक कुमार की मतांगदसु अमखक यावरि अइना याम कन्ना साइगी प्रेशर पीरे थोतना थोकपा यारोय हाइबना चिंगबा नंसाइगी सिदा गी फाजन पिंदलगा थम्मे हाइबगी पोरम यावे अदुगुमदि आई खोगी साइटगी हाइबा तारे मोइना लेरमिजे आइगी रूमदने आइगी साइटगी तौगिबा लेति तसेंगा हारकांदा बै मागिजु थबकी पैसा खरदि थाजलमकांदा साइगी लेगिबनि लेगिबे थाजन थबकी सिदा पैसा थाजलखे पोसे आइगी खुदा पैसा लगेजु लेते मरमदि नीति नियम हाइमखक ले सिगी सोइना अदुना मरम मोरकांदा मोइना थारप खुदिमक सिनियर सरसिंगी साइटता अदुम अपडेट अदुम पिगिदोइने अदुम यौगिदोइने आइगी साइटता इना पैसा लगा लेते अदुम बाजार मयामनसु अदुम लानु बिबिसु मयाम यावे इंगोंदा नंगना पैसा चाबा पैसा हुरानबगी थबक तौवे खोले हाइबगी पोट अमा अदो आई अदुगी पोटमदि आइगी साइटगिसु लेते अदु प्रूवन एविडेंस अदुगिसु लोइ लेगने आइना माना मोइना थारप पैसा सिंगिन अदुम थागिबगी अदो ngसाइगी दीपक कुमार की मतंग लापा कांदा आइना हाकनी खोटकनी हाइना प्रेशर तौरे खोले हाइबगी मतंग जे सिगी मतंग दा सोइना सेंगदोक्सनिंग बाइब तारे सो सिगी मतंग दा करी मरम की दबक दा होई साउंगबदगी इबानी खरादी उंखनगी कई मरम गिनो हाइबा कांदा दुदी मानदी वीडियो दुदी सेंगदि पलमद्रे सो आइगी कादा लेरम कांदा नुमितो चाकौब नुमिने चाकौब नुमिसिदा खोइजे चाकौबकी चले चकिबा कांदा मोइ रूम दा लेहुजिदा मोइ जुथागा ngसाइगी आइगी काजिदा सेंगनाय कांदा सिदा मपालमदा लैतारगसो खोइजु लाइटिन फजना खोइरामगा नुतिगी दुक थामै थारगा लैये अदुना मरम ओरकांदा का मनुंगदा मोइना यु पुसलगा थामे थामबगे दुगी वीडियो फोटो हाइबा तारे अदुसो अइंगोंदा लै हुजिकसे फोटो अदुगिसो अदुम लै ngसाइगी प्रूफ पाम तारगसो हाइतारेको अदुगा आइना पुसलगा थामबदुगी नोंगाइतबगी फमुंगदा हिजलमदना खोतना तौबदगी नोंगाइ संगदानबदगी केतंग खोन कानबा nganagibudi लै अदु याम कन्ना अदुदा आइना कनो तौदना तौगिबदि नते होय अदुई मतांगदा ngसाइगी फजदबा यावरे कनो तौरे हारगसु दुम आइगी साइटगी सोइबा यावरसुम सोइ हाइजेको सो देन अदुगा ngसाइगी वीडियो दुगी मतांगदा याम फजदबा अमका हाइबा तारे
ꯑꯗꯨꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯩꯒꯤ ꯃꯦꯟ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯇꯧꯕꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯥꯟꯅ ꯎꯕ ꯑꯃꯈꯛ ꯂꯩꯌꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯁꯦꯡꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡ ꯑꯃꯈꯛ ꯍꯥꯏꯕ ꯇꯥꯔꯦ ꯁꯣ ꯁꯤꯗꯩꯗ ꯑꯩꯅ ꯁꯤꯗ ꯂꯩꯔꯀꯥꯟꯗ ꯅꯨꯄꯤ ꯑꯉꯥꯡ ꯆꯒꯠ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯩꯃꯤꯟꯅꯔꯒ ꯑꯩꯅ ꯃꯣꯏ ꯃꯌꯥꯝ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯩꯅ ꯏꯖꯠ ꯃꯥꯡꯍꯟꯕꯒꯤ ꯃꯑꯣꯡꯗ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯕ ꯑꯃꯈꯛ ꯂꯩꯌꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯃꯁꯨ ꯑꯩꯅ ꯁꯦꯡꯗꯣꯛꯆꯅꯤꯡꯉꯦ ꯂꯩꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯁꯦ ꯅꯨꯄꯥꯅ ꯅꯨꯄꯥꯒꯤ ꯀꯥ ꯇꯣꯉꯥꯟꯅ ꯂꯩꯖꯩ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯀꯥ ꯇꯣꯉꯥꯟꯅ ꯂꯩꯖꯩ ꯕꯥꯠꯔꯨꯝ ꯇꯣꯏꯂꯦꯠ ꯃꯣꯏ ꯐꯖꯅ ꯑꯦꯇꯦꯁ ꯇꯧ ꯂꯩꯖꯩ ꯑꯗꯨꯒ ꯕꯤꯜꯗꯤꯡ ꯇꯣꯉꯥꯟꯅ ꯂꯣꯏ ꯂꯩꯅꯩ ꯑꯗꯩꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯄꯣꯠ ꯂꯩꯇꯦ ꯍꯣꯏ ꯀꯅꯥꯒꯨꯝꯕ ꯉꯁꯥꯏꯒꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯎꯔꯝꯕ ꯌꯥꯏ ꯃꯇꯩ ꯃꯅꯥꯎ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯕ ꯂꯨꯍꯣꯡ ꯈꯣꯠꯂꯒ ꯂꯩꯔꯕ ꯃꯆꯥꯁꯤꯡ ꯂꯩꯔꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯨꯕꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯆꯥꯛ ꯏꯁꯤꯡ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯕ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯗ ꯍꯪꯇꯣꯛ ꯍꯪꯖꯤꯟ ꯇꯧꯔꯒ ꯆꯪꯅꯔꯝꯕ ꯌꯥꯏ ꯑꯗꯨ ꯀꯥ ꯑꯃꯗ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯂꯩꯍꯧꯋꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯍꯧꯋꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯨꯗꯤ ꯁꯤꯗꯩꯗ ꯇꯁꯦꯡꯅ ꯑꯗꯨꯒꯨꯝꯕꯒꯤ ꯂꯤꯆꯠ ꯇꯧꯕꯗꯤ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤꯁꯨ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅꯁꯨ ꯂꯩꯌꯦ ꯃꯐꯝꯁꯤꯗ ꯑꯗꯨꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯒꯤ ꯗꯦꯟ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯃꯐꯝꯁꯤꯗ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯏꯁꯨꯗꯨꯃ ꯂꯩꯔꯛꯄ ꯀꯥꯟꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯇꯁꯦꯡꯅ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯂꯥꯟꯅ ꯈꯜꯍꯟꯖꯅꯤꯡꯗꯦ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯀꯀꯥꯅ ꯌꯨꯝꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯨꯝꯒꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯃꯦꯟ ꯑꯣꯏꯅ ꯇꯧꯕꯨꯜꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯥꯟꯅ ꯎꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯇꯧꯕ ꯈꯣꯠꯄꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤ ꯑꯃꯈꯛꯁꯨ ꯑꯩ ꯇꯥꯔꯦ ꯑꯗ ꯌꯨꯝꯗ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯛ ꯊꯣꯛꯑꯦ ꯍꯥꯏꯕꯁꯨ ꯍꯥꯏ ꯌꯨꯝ ꯃꯩ ꯊꯥꯁꯤ ꯑꯗꯨ ꯇꯧꯁꯤ ꯑꯗꯥ ꯇꯧꯁꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯕ ꯈꯔ ꯂꯩ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯞꯊꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯇꯧꯔꯤ ꯊꯕꯛꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯆꯨꯝꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯍꯪꯕꯤꯔꯛꯑꯒ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯨ ꯇꯧꯕꯨꯜꯒꯤ ꯑꯣꯏꯅ ꯄ꯭ꯔꯖꯥ ꯑꯃꯈꯛꯅꯤ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯇꯧꯕꯨꯜꯗ ꯉꯁꯥꯏꯒꯤ ꯇꯧꯕꯨꯜꯒꯤ ꯐꯠꯇꯅꯕ ꯇꯧꯕꯨꯜꯒꯤ ꯃꯥꯡꯅꯅꯕ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧꯔꯝꯕꯁꯨ ꯂꯩꯇꯕ꯭ꯔꯅ ꯈꯜꯂꯦ ꯇꯧꯒꯦꯅꯁꯨ ꯈꯟꯗꯦ ꯇꯨꯡꯗ ꯑꯐꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯀꯦ ꯄꯥꯏꯈꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯁꯥꯎꯔꯤꯕ ꯃꯌꯥꯝꯗꯣ ꯐꯥꯗꯃꯤꯟꯅꯔꯒ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯀꯌꯥꯝ ꯌꯥꯝ ꯆꯨꯝꯃꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯀꯌꯥꯝ ꯌꯥꯝ ꯂꯥꯜꯂꯤꯕꯅꯣ ꯇꯁꯦꯡꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯈꯨꯗꯛꯇ ꯇꯣꯛꯎ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯇꯣꯛꯆꯒꯅꯤ ꯑꯗꯨꯒ ꯆꯨꯝꯕ ꯇꯥꯔꯒꯅ ꯀꯌꯥꯝ ꯌꯥꯝꯅ ꯆꯨꯝꯃꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯃꯌꯥꯝꯅꯁꯨ ꯀꯨꯞꯅ ꯊꯤꯒꯠꯄꯤꯅꯔꯒ ꯇꯁꯦꯡꯅ ꯑꯩꯁꯨ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯃꯄꯨ ꯑꯃ ꯑꯣꯏꯅ ꯊꯕꯛꯁꯤꯗ ꯑꯩꯅ ꯌꯥꯎꯔꯒ ꯑꯩꯅ ꯍꯧꯗꯣꯛꯑꯒ ꯇꯧꯕ ꯅꯠꯇꯦ ꯑꯩꯁꯨ ꯀꯅꯥꯒꯨꯝꯕꯒꯤ ꯃꯈꯥꯗ ꯆꯪꯉꯀꯥꯟꯗ ꯇꯧꯖꯈꯤꯕꯅꯤ ꯗꯦꯟ ꯑꯗꯨꯒ ꯂꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯇꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯂꯣꯏꯅ ꯑꯥꯔ.ꯀꯦ ꯄ꯭ꯔꯗꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯁꯨ ꯁꯤꯗꯩꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯀꯅꯥꯅ ꯃꯦꯟ ꯑꯣꯏꯅ ꯂꯤꯠ ꯑꯣꯏꯔꯒ ꯊꯕꯛꯁꯤꯗ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯔꯛꯈꯤꯕꯅꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯈꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯃꯔꯤꯛ ꯆꯨꯝꯅ ꯊꯤꯒꯠꯄꯤꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯃꯈꯥ ꯇꯥꯅ ꯃꯨꯟꯅ ꯇꯧꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯊꯤꯡꯕ ꯊꯝꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯔꯤꯛ ꯆꯨꯝꯅ ꯂꯣꯏꯁꯤꯟꯈꯤꯕꯗꯨꯃꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯇꯁꯦꯡꯅ ꯄꯥꯝꯃꯦ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯤꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯂꯥꯟꯅ ꯈꯜꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯪꯖꯅꯤꯡꯕ ꯑꯗꯒꯤ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯅꯝꯕꯔ ꯂꯩꯅꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯍꯪꯕꯤꯔꯛꯑꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯩꯔꯤꯕ ꯊꯣꯛꯏꯕ ꯏꯁꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯞꯅ ꯏꯪꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯖꯔꯤ ꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯈꯛꯇ ꯂꯣꯏꯁꯤꯜꯂꯒꯦ ꯅꯣꯏꯗꯥ ꯁꯦꯛꯇꯔ 143 ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯗꯨꯅ ꯊꯕꯛ ꯇꯧꯔꯨꯕ ꯑꯃꯁꯨꯡ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯒꯤ ꯑꯅꯧꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯣꯛꯅꯔꯛꯂꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝꯁꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯆꯥꯅ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯆꯞ ꯆꯥꯕ ꯂꯪꯂꯥ ꯂꯪꯁꯤꯟ ꯑꯗꯨ ꯄꯨꯊꯣꯛꯍꯧꯗꯕ ꯇꯥꯔꯒꯗꯤ ꯚꯤꯛꯇꯤꯝ ꯃꯁꯤꯡ ꯑꯁꯤ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯒꯤ ꯐꯤꯚꯝꯗ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯦꯚꯦꯜꯗ ꯄꯨꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯕꯨ ꯗꯥꯏꯚꯔꯠ ꯇꯧꯅꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤ ꯇꯧꯗꯕꯅ ꯐꯩ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯤꯁꯅꯨ ꯍꯨꯔꯥꯟꯕꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯐꯠꯇꯕꯅꯤ haiduna ꯐꯣꯡꯗꯣꯛꯂꯤꯕ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏ ꯑꯁꯤ ꯃꯗꯨꯒꯨꯝꯂꯕ ꯃꯤꯅꯤ ꯍꯥꯏꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯧ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅꯁꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯦꯚꯦꯜꯗ ꯆꯪꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯨꯞ ꯇꯧ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯦꯚꯦꯜꯗ ꯄꯨꯁꯤꯟꯗꯨꯅ ꯊꯩꯗꯣꯛꯄꯒꯤ ꯑꯣꯏꯕ ꯍꯩꯅꯕꯤ ꯑꯁꯤ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯗꯨꯅ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯕ ꯇꯥꯔꯒꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯦꯚꯦꯜꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕ ꯑꯃ ꯑꯗꯨꯃꯛ ꯑꯣꯏꯔꯛꯀꯅꯤ
ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯚꯤꯛꯇꯤꯝꯅꯤ ꯍꯥꯏꯅ ꯊꯣꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄ ꯄꯥꯝꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯦꯡꯗꯣꯛꯄꯒꯤ ꯑꯣꯏꯕ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯖꯤꯟꯅꯤꯡꯕꯒꯤ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯄ ꯑꯗꯨꯃꯛ ꯌꯥꯎꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯔꯤꯕꯅꯤ ꯑꯦꯛꯁꯄꯣꯖ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯊꯥꯒꯠꯂꯤꯕ ꯑꯁꯤꯗꯁꯨ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏꯅꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯀꯟꯀ꯭ꯂꯨꯖꯟ ꯑꯣꯏꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯁꯥꯏꯠꯇꯒꯤ ꯑꯆꯨꯝꯕ ꯊꯤꯗꯣꯛꯄꯤꯅꯕ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯦꯡꯁꯤ ꯂꯧꯕꯒꯤ ꯋꯥꯐꯝ ꯂꯣꯏꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯇꯧꯍꯟꯗꯨꯅ ꯑꯆꯨꯝꯕ ꯑꯗꯨ ꯄꯨꯊꯣꯛꯍꯟꯕꯗꯨ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯦꯁꯔ ꯇꯧꯕꯤꯅꯁꯤ ꯃꯗꯨꯗ ꯑꯣꯏꯅ ꯃꯇꯦꯡ ꯇꯧꯕꯤꯅꯁꯤ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯊꯤꯟꯊꯔꯤꯕ ꯃꯈꯩ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯚꯤꯛꯇꯤꯝ ꯃꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄꯒꯤ ꯐꯤꯚꯝ ꯑꯗꯨ ꯑꯗꯨꯃꯛ ꯂꯩꯔꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯋꯥꯐꯝ ꯑꯃꯈꯛꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯄꯩꯁా ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯐꯕ ꯐꯠꯇꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯊꯝꯂꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯤꯊꯥꯎꯕ ꯋꯥ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯑꯁꯤ ꯂꯧꯁꯤꯟꯕꯤꯈ꯭ꯔꯒ ꯍꯟꯗꯣꯛꯄꯤꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯂꯧꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯈꯣꯏꯅ ꯄꯥꯝꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯗꯥꯏꯇ ꯂꯧꯒꯦ ꯑꯩꯅ ꯁꯤꯡꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯚꯤꯛꯇꯤꯝꯅꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯑꯗꯨ ꯍꯟꯗꯣꯛꯄꯤꯔꯛꯂꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯤꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤꯕꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯄꯤꯒꯅꯤ ꯁꯦꯟꯐꯝ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯑꯣꯏꯕ ꯗꯤꯇꯦꯜ ꯑꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯐꯪꯍꯟꯒꯅꯤ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ